Coffee with Tom Yang Tabiriba Pumna Mapu Taram no Okcheri, Masisu Adongi Damakta, special guest Sama Puduna Luxury, Manipur film industry actor Oibiriba, Taunazam Mahesh Kudo Tamjage, Ahan Muktada, Tom TV Mike Digi, Mahesh Taram no Okcheri. Tagacheri? Yam Nuaze, Masigi so sibo, how Doctor Boyna, Isagi Pokna Pamlamdam, Ima Babagi Ming, Amadi, Chinauka Sui, Aduga, Koipuna Manti Kanzerabanina, Loina Bigiming, Ichagi. Kaya su bigi habi dusu aham da kangjag oi ai sagi ming Mahesh Thonawzam adu ai panthogi ming na Dr. Darendra Singh ai palem gi ming na Thonawzam Ongbi Pramodini Devi adu ai loina bi Thonawzam Ongbi Levi Devi ai chanupi gi ming na Lerisha akoi na abema mai abema na yumda kauri hoji pokti yam nuaje isa nupi se chahi mukti phapir ba phade tha ahum khai tha mari changchelai yam nungai ba de cha nupi phangbagi aidi mapa mo oibi experience he khardi leire ko ado hana pakhang oirambaga adigi husband orakpaga adi father orakpaga khetna base masi isa gi kitang thambi si si ta seng na haragadi koi gi stages of different stages of life ni hai duga koi gi aigi panthau palem na ta seng na hujik kyam waram gadabano haibase hujik koi na haina ba male realize this koi gi stage to realize torakani na aduna ichama senabada kyam wagi haibase si hujik akoi su moina yokpada kyam waram gani haibagi feelings to akoi ta seng na hujik ta hoi haibudi taragasu thabuk oina practical no ubadi hujik ujare haibatai adugi khetna ba mayam doje thengnaraga ima baba bu su hena nungsi adune ba hena nungsi reduna mane yam nungaije ado makha sathajar poina akhoi acting gi lamsida isa se sahi kya degi khungda birakhibano aduga kanabu urubadegi pamakhibano oja kana han makhara tamakhibano ha prisambi hoi ai haijage mayam khangbiram gani album se lepuraga amuk nahongna haurakpa stages haitare aduda aigi akoi gi album ma tawjagi haitare aduda album se tasena id yamna tasena wari se sili gadi 2 hours 3 hours sangani adu sera tang samjanjarage akoi gi tasena id hero kum gen lakchabasu nachade ai tasena id I was a dancer I de mayam dum hai ai jagoi dancer mani ai dancer dagi aduna ai koi gi project ama tawgadaba haitare project tawgadaba sida videography ti tawdaba yade dana ko jagoi gi kainom aina class 12 loshilak pasida aina engineering tawdringai timing sida chennai da koi gi M studio gi project ama koi gi dance ki project ama namgadaba masida namgada sida koi gi videography koi manipur da tawragani hena phajarani koi gi khangna boina han tawraba sida koi gi parents ki khangna ba true koi nemina kaina koi gi name le magi true dagi magi younger sister koi gi chen nina maga tawraga tanaraga sida edudi kanana phani khotni haira ka sida koi yamung amarjit ai gi oza haitare manipur film industry gi di tasena first director thengnaja bedi koi ai gi oza yamung amarjit ni duman tasena namja bedi dance ki video namsi haiba ado tholakpana haibedi mana nang dudi hero kun thoji kaino haidi yam magi style chi su khangbiram gani aduna ya adu matam ai kaim da matam da di ai just dancer in laksa bani na dance ki video maning da white drop ma khallaga tawgadra na khallu ba haitare aduga direct album oina he girl na koi gi daran bi thamna sakpi ba isai du da in he girl du da koi ji nahuna na aduda nahu yam new oina haitare aduda ina quite first khongda jagi ba mani film industry da mayam na album de am pambi ba oigi ado koi dance ki lam da oina kaino to bi haibiri ko ado dance ki se swaida haidi kala da tambirakibano ha dance se ta sengna aina pamjaba ai sagi pamjaba se kaino koi gi aina modern dance se khar pamje break dance kumba se khar pamje aduna matam du da aina kana school tamingai tadi tambam se kya legi ta bahai tare adu tomda dum hona ba adaidi ba academic career su ko ba waina komai to gi ham tamda like ta yam focus to honing ba hena dance is just koi gi side oina hai tare akum tamna to edo tambam su matam du legi de aseng ba hare ba koi topa me am leiraga su modern gi oni legi ta bahai tare adu aina chennai da chacha bakanda ai oza koi gi ahambada koi oza haina koi grouping wen leyen matam koi gi studio na adu studio sida koi oza na koi gi flyers academy sida hana tawre koi gi +1 +2 sida yang koi tawde du da kina de school ai +1 +2 sudum ai chinai tawjare adu da amuk ai ngatang mathang sida koi tawge haba matam da koi gi sarprasna swingers dance academy adu da moi matam khara tawjarame
ꯑꯩꯅ ꯇꯧꯕꯁꯦ simultaneously ꯍꯥꯏꯇꯥꯔꯦ ꯌꯥꯝ timing ꯍꯣꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ engineering ꯇꯝꯍꯧꯔꯦ dance ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯥꯞꯅꯕ ꯆꯦꯟꯅꯥꯏꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯑꯗꯣ engineeringꯒꯤ ꯄꯨꯡ ꯑꯩꯈꯣꯏꯒꯤ attendance ꯁꯦ ꯌꯥꯝꯅꯁꯨ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯄꯩꯈꯥ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤꯅ ꯑꯗꯩꯗꯤ ꯑꯗꯨꯗꯩ ꯍꯜꯂꯛꯄ ꯖꯒꯣꯏ ꯇꯝꯕꯁꯤꯅ ꯇꯝꯐꯝꯁꯤꯅ ꯑꯃꯨꯛ around 3 hours 4 hours ꯀꯤ ꯖꯔꯅꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯅꯕꯁꯦ ꯄꯄꯥꯅꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯆꯠꯂꯣ ꯍꯥꯏꯕ permission ꯄꯤꯕ ꯀ꯭ꯂꯥꯁ 3 ꯂꯩꯁꯜꯂꯕ ꯑꯗꯣ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯗ ꯑꯩ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ value of money ꯁꯤꯁꯨ ꯌꯥꯝ ꯋꯥꯡꯖꯔꯛꯑꯦ ꯃꯌꯥꯝ value of money ꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ just ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯖꯒꯣꯏ ꯇꯝꯕꯒꯤꯗꯤ ꯃꯐꯝꯗꯨꯗꯗꯤ ꯖꯒꯣꯏ ꯇꯝꯕꯒꯤ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯥꯎꯋꯤꯗꯅ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯄꯦꯇ꯭ꯔꯣꯜꯗ ꯆꯠꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯕꯁꯇ just 10 rupees ki bus sida yariga in travel tawna paisa khoi papa adu paisa duna save tawsalaga jagoi gi oina piraga dumain tawjage dai amai tawgiba life dum chathare hai tare mane adu makna su hona jaba mayam duna su ngasi khasitang or su mayam na pamna biri ba nungsi biri base hona zaman dugi mahi yalini yam nungai je makha satha jara poina akhoi isa su yam na ha oi jana ko akhoi na su adum thengna jai ta jai haidi akhoi gi punsi da future da akhoi kari gumba khara di tawrakadra haibagi wakhalon je khoi mayam na ꯐꯥꯎꯖꯩꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯐ꯭ꯌꯨꯆꯔ ꯍꯥꯏꯁꯦ ꯆꯦ ꯀꯔꯝꯕ ꯐꯤꯜꯗ ꯑꯣꯏꯕꯤꯒꯗꯕꯅꯣ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯟꯗꯛ ꯊꯦꯡꯅꯖꯕꯗ ꯂꯩꯀꯥꯏꯗ ꯀꯔꯤꯗ ꯃꯩ ꯊꯥꯟꯕ ꯀꯨꯏꯅ ꯊꯥꯜꯂꯛꯇꯕ ꯃꯐꯝꯗ ꯃꯩ ꯊꯥꯟꯕꯁꯨ ꯊꯦꯡꯅꯖꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯌꯥꯎꯁꯪꯗꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯗꯣꯅꯦꯠ ꯇꯧꯕꯤꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯈꯖꯤꯛꯇꯪ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯣꯠꯅꯕꯤꯒꯤꯀꯣ ꯁꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯋꯥꯍꯩ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯒꯤ ꯂꯣꯏꯅꯖꯕ ꯑꯩꯒꯤꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝ ꯂꯩ ꯑꯩ ꯃꯩꯄꯥ ꯍꯥꯏꯕꯁꯦ ꯃꯩꯄꯥꯁꯦ ꯑꯩꯒꯤ ꯗꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯤꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝ ꯍꯦꯜꯂꯦꯕ ꯅꯨꯡꯉꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯔꯅ ꯖꯒꯣꯏ ꯁꯥꯔ ꯅꯨꯡꯉꯥꯏ ꯃꯤ ꯈꯔꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯅꯨꯡꯉꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯄꯥꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕꯗꯣ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯗꯨꯅ ꯁꯥꯎꯗꯣꯏꯅꯦꯕ ꯕꯤꯀꯣꯁ ꯃꯥꯒꯤ ꯍꯣꯕꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯅꯨꯡꯉꯥꯏ ꯑꯩ ꯇꯤꯚꯤ ꯌꯦꯡꯉ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯨꯔꯦꯜꯗ ꯆꯠꯄ ꯑꯩꯒꯤ ꯍꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯅꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡꯁꯨ ꯍꯦꯟꯒꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯑꯩꯒꯤꯗꯪ ꯊꯕꯛ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯡꯉꯥꯏꯁꯦ ꯈꯟꯖꯔꯒ ꯑꯗꯨꯝ ꯖꯁ ꯑꯩꯒꯤ ꯌꯥꯝꯖꯕꯗꯤ ꯁꯨꯝ ꯑꯩꯅ ꯁꯤꯌꯔ ꯁꯨꯝ ꯇꯧꯖꯕ ꯍꯥꯏꯗꯤ ꯑꯩ ꯑꯃ ꯂꯩꯔꯤꯀꯣ ꯍꯥꯏꯗꯣ ꯑꯗꯨ ꯖꯁ ꯇꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯌꯪꯁꯇꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯍꯦꯁꯀꯨꯝꯕ ꯌꯪꯁꯇꯥꯔꯁꯤꯡꯗ ꯁꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯣꯖꯤꯇꯤꯚ ꯃꯌꯥꯝꯅ ꯆꯪꯁꯤꯟꯕꯤꯔꯛꯇꯅ ꯍꯣꯠꯅꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯈꯨꯗꯣꯜ ꯑꯝꯇꯪ ꯇꯝꯖꯒꯦ ꯃꯍꯦꯁꯁꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯒ ꯈꯨꯗꯣꯜ ꯑꯝꯇꯪ ꯇꯝꯕꯤꯌꯨ ꯏꯁꯩꯁꯤꯗꯤ ꯇꯁꯦꯡꯅ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯆꯦꯅ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯇꯥꯔꯦ ꯑꯃꯇꯪꯗꯤ ꯁꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯐꯤल्म ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯐꯤल्मꯗꯒꯤ ꯑꯃꯇꯪ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯗꯥꯁꯣꯔꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯆꯦꯜꯂꯕ ꯃꯨꯔ ꯅꯪꯒꯤ ꯁꯝꯂꯥꯡꯅꯤ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯆꯦꯜꯂꯕ ꯃꯨꯔ ꯅꯤꯡꯊꯤ ꯁꯝꯂꯥꯡꯅꯤ Thank you so much. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯟꯅ ꯖꯒꯣꯏꯁꯦ ꯌꯥꯝ ꯁꯥꯟꯅꯈꯤꯕꯁꯨ ꯑꯣꯏꯌꯦ ꯖꯒꯣꯏꯗꯅ ꯍꯦꯟꯅ ꯁꯥꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏ ꯁꯤꯒꯤ ꯏꯁꯩ ꯖꯒꯣꯏꯁꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯒꯤꯀꯣ ꯏꯁꯥꯅ ꯇꯧꯕꯤ ꯏꯁꯥ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯀꯩꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯔꯒ ꯇꯧꯖꯈꯤꯕ ꯏꯁꯩꯅꯦ ꯁꯤ ꯖꯒꯣꯏ ꯌꯥꯝ ꯀꯟꯅꯗꯤ ꯍꯦꯟꯅ ꯌꯥꯎꯕ ꯅꯠꯇꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯍꯦꯟꯅ ꯄꯨꯟꯁꯤꯟꯈꯤꯕ ꯏꯁꯩꯅꯦ ꯑꯗꯨ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯐꯤꯜꯝꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯑꯗꯩ ꯖꯒꯣꯏꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯖꯒꯣꯏꯒꯤ ꯁ꯭ꯇꯦꯞꯅꯁꯨ ꯑꯗꯒꯤ ꯏꯁꯩꯅꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯇꯧꯅꯔꯛꯏꯗꯅ ꯏꯔꯝꯗꯝꯁꯤꯒꯤ ꯁꯩꯊꯥꯕ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯔꯒ ꯏꯁꯥꯗ ꯏꯁꯩꯁꯤꯗ ꯍꯥꯏꯗꯤ ꯖꯒꯣꯏꯁꯤꯡꯁꯦ ꯀꯔꯝꯕꯅ ꯍꯥꯞꯁꯤ ꯈꯣꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯄ꯭ꯂꯥꯟ ꯃꯊꯪ ꯋꯥꯈꯜꯗ
ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯅꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯌꯥꯝ ꯂꯩꯖꯩ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯆꯠꯇꯕ ꯑꯩꯒꯤꯅ ꯍꯩꯖꯔꯨꯕ ꯈꯔꯗꯨꯒ ꯑꯩꯅ ꯈꯪꯖꯔꯨꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯗꯥꯟꯁ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯁꯦ ꯐ꯭ꯌꯨꯖꯟ ꯇꯧꯔꯒ ꯑꯅꯧꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯄꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯇꯥꯛꯇ꯭ꯔꯦ ꯀꯅꯥꯅ ꯇꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯇ꯭ꯔꯒꯗꯤ ꯃꯤꯅ ꯇꯥꯛꯄ ꯌꯥꯄꯣꯠꯇꯦ ꯃꯤꯗꯨꯗꯤ ꯀꯔꯤꯝ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅꯁꯨ ꯌꯥꯝ ꯋꯥꯡꯅ ꯇꯥꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯣ ꯃꯤꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯛ ꯗꯥꯟꯁ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯁꯨ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨꯒ ꯄꯨꯟꯁꯤꯜꯂꯒ ꯀꯩ ꯇꯧꯕ ꯌꯥꯏꯒꯦ ꯐ꯭ꯌꯨꯖꯟ ꯇꯧꯔꯒ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯣꯏ ꯊꯝꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯥꯏꯖꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯏꯁꯩ ꯃꯌꯥꯝꯗꯨꯒꯤ ꯖꯒꯣꯏ ꯃꯌꯥꯝꯗꯣ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯒꯦ ꯍꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯌꯪꯁꯇꯥꯔ ꯑꯃ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯑꯍꯣꯡꯕ ꯑꯃ ꯄꯣꯔꯛꯀꯦꯅ ꯈꯟꯕꯤꯔꯒꯗꯤꯀꯣ ꯑꯍꯣꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯣꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯖꯦꯁꯟ ꯈꯖꯤꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯌꯨꯠꯁꯦ ꯍꯥꯏꯗꯤ ꯌꯨꯠꯁꯦ ꯌꯨꯠ ꯃꯌꯥꯝꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯅꯤꯡꯉꯦ ꯌꯨꯠꯁꯤꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯤꯆꯦ ꯍꯣꯏꯁꯨ ꯌꯨꯠ ꯉꯥꯛꯇꯅꯤ ꯄꯨꯜꯂꯤ ꯃꯌꯥꯝ ꯇꯣꯝ ꯇꯤꯚꯤ ꯌꯨꯠ ꯏꯠ ꯏꯁ ꯌꯨꯠꯀꯤ ꯄꯋꯥꯔꯁꯦ ꯑꯃꯨꯛꯇꯪ ꯎꯍꯜꯂꯒꯗꯤ ꯃꯌꯥꯝꯗ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯌꯨꯠꯁꯤꯅꯦꯕ ꯃꯦꯟꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯍꯥꯏꯕꯁꯦ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯔꯅꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯁꯦ ꯒꯣꯔꯃꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯍꯥꯏꯖꯩꯁꯦ ꯑꯩ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯖꯒꯦ ꯒꯣꯔꯃꯦꯟꯅ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯋꯥꯈꯜꯗ ꯏꯁꯥꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯖ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯔꯒ ꯌꯨꯝꯗꯨꯗ ꯒꯥꯔꯕꯦꯖ ꯃꯌꯥꯝ ꯄꯩꯁꯜꯂꯒ ꯍꯦꯛꯇ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯁꯟꯗꯣꯛꯑꯒꯗꯤ ꯑꯗꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯦꯅ ꯍꯦꯛꯇ ꯃꯤꯅ ꯂꯧꯊꯣꯛꯄꯁꯨ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯆꯦꯟꯖ ꯑꯃ ꯆꯪꯉꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨ ꯃꯦꯟꯂꯤ ꯌꯨꯠꯁꯦ ꯑꯩ ꯌꯨꯠꯀꯤ ꯄꯋꯥꯔꯁꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯌꯨꯠꯁꯤꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯏ ꯑꯗꯨꯒꯤ ꯑꯥꯔꯊ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯄꯣꯂꯤꯇꯤꯛꯁꯅꯗꯤ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯇꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯑꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯧꯖꯤꯛ ꯏꯆꯦꯅ ꯍꯪꯕꯤꯔꯤꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏ ꯔꯥꯖꯅꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏ ꯋꯥꯍꯩꯗꯨꯗ ꯑꯗꯨꯝ ꯔꯥꯖꯥꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯦꯕꯗꯣ ꯔꯥꯖꯅꯤꯇꯤꯑꯅ ꯑꯗꯨꯗꯤ ꯔꯥꯖꯥ ꯍꯥꯏꯕ ꯔꯥꯖꯥ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯆꯪꯕꯒꯤ ꯀꯣꯛ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯔꯒꯗꯤ ꯔꯥꯖꯥꯅꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧꯒꯤ ꯄꯣꯠꯇ ꯅꯤꯡꯊꯧ ꯅꯠꯇꯦꯕ ꯍꯧꯖꯤꯛ MLA ꯑꯣꯏꯒꯦꯔꯥ MP ꯑꯣꯏꯒꯦꯔꯥ ꯅꯤꯡꯊꯧ ꯑꯝꯇ ꯅꯠꯇꯦꯕ ꯃꯌꯥꯝꯒꯤ ꯁꯔꯚꯦꯟꯅꯦꯕ ꯇꯁꯦꯡꯅ ꯑꯗꯨ ꯇꯧꯔꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯄ ꯉꯝꯗꯦ ꯅꯪ ꯊꯥꯔꯨꯔꯣ ꯅꯪ ꯆꯠꯂꯨꯔꯣ ꯑꯁꯣꯝꯗ ꯆꯠꯂꯨꯔꯣ ꯁꯤ ꯇꯧꯔꯨꯔꯣꯅ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄ ꯃꯤꯅꯦꯕ ꯔꯥꯖꯅꯤꯇꯤ ꯑꯗꯨ ꯍꯣꯏ ꯑꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯗꯨꯗꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯇꯣꯞꯄꯁꯨ ꯂꯩꯔꯝꯒꯅꯤ ꯑꯍꯟ ꯃꯌꯥꯝꯅꯀꯣ ꯑꯩꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯐꯤꯂꯤꯡꯗꯨꯅꯤ ꯔꯥꯖꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯖꯥ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯣꯠꯇ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯦꯁꯁꯦ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯕꯤꯌꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewellery@gmail.com website www.lamjingbagoldbank.com contact us at 764293445 and 9402992391 Lamjingba Jewellery good quality is our priority Thawai am nungaitaba malida Ninganaba tawgano mipal tangdana nasagi honajamantana hinge khalabadi khudong chaba kaya ama leirisidi senja thumja yaudana isagi humang mamaldana nungaina hinge khalabadi adongi damakta aikhoi leizari Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba pili basing se kari kari no. Khudong chaba kaya ma pizari. Aikhoina phang ब्रेक की मतुंगदा तराम नमो ओक्चरी
wari utai su yam nungaijari akoina yamna su hena yam nungaijari se akoigi naha mo yam energetic oina akoi wakhan sida yamna thongna leina ngasi akoina hangjaba wahang khara sida akoi akiba leitana akoi ninghanaba leitana tujungba leitana khumbirak pase yam thina thagat pa phongdok jage an thamjage makha tajarak poina akoigi manipur film da lejari ba akoigi sida natana akoi manipur da leriba art and culture se sida leriba mi singsigi akoigi professional ne na lobu yarabra hojik se si matang ju khastang thambi taseina si joy akoina hojik government haibasi de pushalakadoine because ruling di si oirabanina e government haibasi hojiki haibja banate mamang da param bo oirambe ade hojik ori bo oirambe akoigi sigi part se akoigi kaino hai matamda akoigi film tawjari base mayana di yamna chauna khanba akoigi manipur da hoji bollywood hollywood adai tollywood si myam sina kyam chaw basi gam akoigi manipur gi film industry si ga di compare hek tawbi ba adugi stage di yobdi haibadi ngamdi haibasi madi akoina khanga po ne ba ngamdri base kari gi no haiba matamda kai akoigi support se kanano ma support akoi dagi support taw ma change ba support se akoi art and culture koi leibadi myam lei ado koi ai isamaksu ai film forum gi hojik joint secretary oizari khange koi film forum na kyam waba thaba ma chilam dai da taseng na haragadi aseng haidok sage thaba ama event ama torom dai da akoi hojik taseng na donation se donation bok chatle aduna thaba ama torom dai da art and culture mayam lariba hojik ki particular team duna taseng na any mapalam da dum ubirag mani kai no mama event gi ni haiba da mayam ready laigre film gi ni haiba da akoi manipur gi di akoi film forum achina apex body mo ori bane ba ko adam chawbo apex body se limdong ko dingi chatla donation chatle chotli ba se kai gi no haiba matam da akoina loi puthok pasu ngam pot nate adam chawbo event to aduna akoina ngamjaba do akoina chatla aduna tasena si shwere iba pose kai shun haimante akoi ma leiri art culture leiri haiba se akoi mathak thungma singna khangbiraga kai oi pa yai moi tawjari ba se kuire eko si myam si ma sembi ba yai moi gi damakta si ma sem tari particular professional loi chalan biya re moi se system myam se akoi gi leiri ba akoi concern body sina concern haibadi akoi gi ruling haitare natraga rule tori myam sina khanbiraga sigi pot am sembi ga dabane ba haibadi ma moi se suppose ahoi job rom da pushalaktraga su si ma film city ma sabi sira natra si ma tawbi sira moi se direct moi gi oiba ama tawraga di moi su senthok lambi myam ama tawba yai adumaina khanba yabado hojik kaimta tawdabanina aduma yam kana leitabanina haitare leitabina hojik yam amorom da haiga di mi mangda di yamna noktana kedana phajana chatpa haibdi ki dabasu yadi haidi film industry haibase ki dabasu min ki di haibi gi doini adu tasena manung da di ladi myam se dum wanari ba ngatani ba yamba family problem loi lainari ni adu si leitana ba aina haijari se government gi site kai do ba yagi hai pose adu da interact to ni kana de ko depend mo de tawri bani tawdasu yadi tawdre na khalasi amuk komain tawni aduna hoji adum hoji ai nai je film forum ko myam event am sin matam da any ko donation chatle ba dum asem adum haidok chara ba da si lor pa ya wanati yam chumi haidi punamak sing asi haidi matam che yam sangna mamang ai degi lera abni ngasi mo hung bal electric ne ba sigi kitang mieng changbina bagi thamjari ne si khoi manipur government su ubiduna ko mieng changbira ga de hena nungai jani han thambi be tamak ta hainga le tan thaga choi makha sata jar poina akoi isa da khoi gi kathokpa adegi khoi gi akhang kan ba saugon da ba mayamna akoi mahesh ta khoi yauraga yomaga lebiri ado mahesh ki khoi iramdam je leba mahesh ke a circle friends singida ko mahesh na thambi ba wahai ade message lebiraga di khastang thambi tasena aina pijaning ba message ti kaino haiba matamda akoi mayam se punjinna ba punjin lagadi wakal se tasena mi se udragadi nungsi bangam de adu yari gai unity laiba punjin ba haibadi amana tawba thabak ta amana yengjan biba gumba supportive haitare asi je yari gai koi youth tagi hawaning si poche koi youth sing si su loi punjin laga ngasi koi cha usi do na tab adu koi bagi matam su lei adu su lei tawga bani adu ngasi di si koi mem tawraga si matau si he haidi mayam bit ta haibo haibo je ngasi bit ta koi sin na hai ngasi bit ta mayam gi tau sin na ngasi bit ta tau sin na ngasi bit ta oi su yai bit ta oi su yai adu bit ta oi su tau sin na si mayam gi thaba khar tawraga haidi hafta ama weekdays weekends sai da just sunday dang oi su bit ta mayam si tau sin na bit ta harasu adu gi poto mayam pula punjal laga adu ma taw mathau tai na khalle haidi just agi ai nungai jabi dan khandaba adu mayam pula punjal naragadi nushina be hel agani haidi nushina radagadi suppose khangbi uni gari accident thoko matam da
ꯈꯪꯅꯗꯕ ꯃꯤꯗꯗꯪꯅꯦꯕ ꯐꯨꯅꯗꯅ ꯈꯣꯠꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯈꯪꯅꯕꯗꯤ ꯁꯥꯎꯏ ꯈꯣꯠꯇꯕ ꯅꯪ ꯑꯣꯏꯔꯝꯃꯦꯅꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕꯁꯦ ꯍꯦꯟꯒꯠ ꯇꯥꯔꯒꯗꯤ ꯐꯅꯌꯥꯝ ꯈꯠꯅꯒꯦ ꯁꯥꯎꯅꯒꯦ ꯈꯟ ꯇꯥꯔꯒꯁꯨ ꯅꯪ ꯈꯪꯅꯔꯝ ꯇꯥꯔꯗꯤ ꯐꯗꯅꯩꯌꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂ ꯂꯩꯕꯤꯕ ꯑꯗꯨꯅꯤ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯄꯣꯠꯅ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯌꯪ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯌꯥꯝꯁꯤꯅ ꯄꯨꯝꯅꯃꯛꯅꯁꯨ ꯍꯦꯟꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯊꯔꯤꯕꯁꯦ ꯀꯟꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯏꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯇꯥꯡꯅꯦ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯍꯦꯁꯇ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗ ꯑꯣꯏꯅ ꯍꯧꯔꯛꯈꯤꯀꯣ ꯕꯤꯖꯤꯅꯦꯁꯇ ꯍꯧꯔꯛꯈꯤꯕꯁꯤꯒꯤ ꯐꯤल्म ꯂꯥꯏꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯀꯤꯗ ꯁꯨꯝ ꯆꯪꯉꯛꯈꯤꯀꯣ ꯃꯈꯜ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯪꯉꯛꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯥꯔꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤल्मꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯇꯥꯔꯝꯁꯤꯗ ꯑꯣꯏꯕꯗ ꯃꯈꯜꯁꯤꯗ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯃꯍꯦꯁꯅ ꯂꯧꯈꯠꯄꯤꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯑꯩ ꯑꯗꯨꯃꯛꯁꯨ ꯐꯖꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯇꯥꯟꯕꯗꯨꯗꯪꯒꯤ ꯋꯥ ꯅꯠꯇꯦ ꯄꯩꯁꯥꯗꯨꯗꯤ ꯇꯥꯜꯂꯛꯄ ꯄꯣꯠꯇꯨꯗꯤ ꯀꯠꯊꯣꯛꯑꯁꯨ ꯌꯥꯏ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯤ ꯀꯠꯊꯣꯛꯀꯗꯕꯅꯤ ꯃꯌꯥꯝꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯗꯤ ꯑꯦꯅꯤ IT ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ MNC ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁ NEC ꯀꯝꯄꯅꯤꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯟꯊꯣꯛꯄ ꯅꯠꯇꯕ ꯃꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗ ꯆꯪꯉꯛꯄꯁꯨ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯨꯝ ꯇꯥꯖꯩ ꯁꯨꯝ ꯄꯥꯎ ꯈꯔ ꯀꯣ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯁꯤꯛꯀꯤꯝ ꯍꯥꯏꯔꯁꯦ ꯁꯤꯛꯀꯤꯝꯒꯤ ꯇꯨꯔꯤꯖꯝ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯆꯤꯡ ꯑꯗꯨꯁꯨ ꯀꯗꯥꯏꯗ ꯆꯤꯡꯗꯨꯗ ꯆꯤꯡꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯆꯤꯡ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯇꯝꯄꯥꯛꯅꯤ ꯑꯗꯨꯅ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯗꯦꯕꯂꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯅꯤꯗꯨꯒ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯃꯣꯏꯗꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯑꯩꯈꯣꯏ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯦ ꯄꯨꯊꯣꯛꯑꯣꯕ ꯂꯥꯁꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯃꯌꯥꯝꯗ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯖꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯌꯥꯝ ꯄꯩꯁꯥꯒꯤꯗꯪ ꯎꯏ ꯄꯩꯁꯥꯗꯪ ꯅꯠꯇꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯆꯥꯎꯈꯠꯂꯒꯗꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯗꯤ ꯏꯚꯟ ꯂꯥꯏꯛ ꯖꯣꯕ ꯍꯧꯖꯤꯛ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗ ꯂꯩ ꯃꯌꯥꯝꯁꯦ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯛ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯣꯕꯇꯣ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯗ꯭ꯔꯁꯨ ꯌꯥꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯃꯌꯥꯝꯗ ꯗꯤꯄꯦꯟ ꯇꯧꯔꯤꯁꯤꯗꯤ ꯃꯄꯥꯟꯗ ꯆꯦꯟꯅꯩ ꯗꯦꯜꯂꯤ ꯑꯗ IT ꯀꯝꯄꯅꯤꯁ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯊꯕꯛ ꯇꯧꯅꯔꯤ IT ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝ EC ꯏꯟꯖꯤꯅꯤꯌꯔ ꯇ꯭ꯔꯤꯄꯜ ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯊꯕꯛ ꯐꯪꯉꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ IT ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ IT ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩ ꯏꯁꯥꯃꯛꯁꯨ EC ꯏꯟꯖꯤꯅꯤꯌꯔꯅꯦ ꯑꯗꯣ ꯏꯟꯖꯤꯅꯤꯌरिꯡ ꯄꯥꯁ ꯇꯧ ꯂꯣꯏꯔꯒ ꯂꯩꯖꯔꯕꯅꯦꯕꯀꯣ ꯑꯗꯣ IT ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯖꯣꯕꯁꯦ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯐꯪꯕꯁꯨ ꯌꯥꯝ ꯂꯩꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯃꯌꯥꯝ ꯃꯁꯥꯒꯤ ꯃꯌꯥꯝ ꯍꯪꯖꯔꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯩ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯃꯣꯏ ꯂꯩꯕꯗꯨꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯖꯩꯌꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗ ꯂꯩꯔꯤꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗ ꯇꯣ ꯑꯦꯝꯄ꯭ꯂꯣꯏꯗ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯒꯣꯔꯃꯦꯟꯇꯪꯒꯤꯁꯨ ꯅꯠꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯌꯥꯝꯗꯣ ꯀꯝꯄꯅꯤ ꯃꯌꯥꯝꯗꯣ ꯂꯥꯛꯇꯥꯔꯒꯗꯤ ꯃꯣꯏꯗꯁꯨ ꯖꯣꯕ ꯇꯧꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯁꯦꯂꯔꯤꯗꯨ ꯁꯦꯝ ꯑꯣꯏꯇꯥꯔꯦ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯨ ꯌꯥꯝ ꯍꯟꯊꯔꯛꯀꯅꯤ ꯈꯜꯂꯦ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤल्मꯗ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏ MP ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯀꯥꯏꯀꯨ ꯑꯁꯤ ꯕꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯍꯦꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯕꯤꯀꯣꯁ ꯑꯩ ꯄꯥꯔꯇꯤ ꯀꯩꯀꯩ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯀꯤꯗ ꯄꯥꯔꯇꯤꯒꯤꯗ ꯀꯅꯥꯝ ꯄꯨꯟꯖꯗꯦ ꯑꯩ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯗ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯕꯨꯡꯁꯦ ꯃꯁꯥꯗ ꯀꯩꯅꯣꯝ ꯑꯩ ꯀꯩꯅꯣꯝꯗꯨꯅꯦꯕ ꯀꯩꯅꯣꯝꯁꯦ ꯐꯤꯂꯤꯡꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁꯦ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯒꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯥꯗ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕ ꯄꯣꯛꯇ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯗꯨꯅꯁꯨ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯌꯥꯝꯕꯨꯡꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯉꯣꯟꯗ ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤꯀꯣ ꯑꯩ ꯐꯤल्म ꯏꯟꯗꯁꯇ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩ ꯄꯥꯔꯇꯤ ꯑꯇꯩ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯑꯗꯨꯒꯤꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩ ꯌꯥꯝꯕꯨꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕ ꯄꯣꯛꯂꯛꯏꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯄꯤ ꯇꯥꯕꯁꯨ ꯉꯝꯃꯦ ꯃꯥꯁꯦ ꯑꯉꯛꯄ ꯑꯃꯅꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯞꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯦꯟꯇꯤꯃꯦꯟꯗꯣ ꯈꯪꯕꯅꯤꯅ ꯌꯥꯏꯅꯦ
ꯑꯩꯈꯣꯏꯅꯁꯨ ꯐꯤꯜ ꯇꯧꯖꯩꯌꯦꯕ ꯑꯗꯨꯗꯤ ꯑꯗꯣ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯁꯨꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯏꯗꯤ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯗꯨꯝ ꯇꯧꯖꯩ ꯕꯤꯀꯣꯁ ꯗꯤꯁ ꯅꯣꯠ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯄꯥꯔꯠ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯐꯤल्म इंडस्ट्रीसे अदुम आइगी फैमिली में ओइबनिना अद फैमिली की मी थोलपनि अदुम अदुदी अदुम सपोर्ट तौजै बट नॉट इन द पार्ट ऑफ पॉलिटिक्स आइगी पॉलिटिकल पार्टी आई अदुगी दि नते आई अतोपा फबम लेरमस अफबसुम खनबियु मयाम गी दाइना यामुगी दमता बो थादबियु हाइबे वाहाइ सिमदि आई अदुदी हाइरोय अदुदी हाइरोय हाइबे अथदि कगिनो हाइबे तमदा आइना अतोपा कैंडिडेट तो खंगदम मयाम सु लेरमबे मोगिसु मयाम क्वालिफाइड लेम अदुना लेट द बेस्ट पर्सन विन को अदुना याम द बेस्ट तो खनबना चुमी अदुगा आइना खंगजबदु आइना मागा थेंगरुबगी सुम हाइजबनी अदुना अतोपा गा मागी फब लेरमबे याय अदुबु आइगी ओइनदि माना खंगजरुबनिना आइ मंगोन याम नुसिजै याम चुमे याम चुम्बा वाफमनि हाइदि हाइगी अखोइना आइना थमजनिंबा आइगी ओबा मोड खसना फोंदोक जहोगे हाइदि सिगी मतंग सिदा को आइगी मिगी मरी मता अमा अमत्ता येंगदबिदा one of the best to haidi koi hanak ke koi irang मैम सोखरे koi se lawi khongi adai thadaram dai da di adu मैम do loi kok thokraga apam pam ba hek nusi bede ek chatpa gum su tawe madu sungnai nei na da bisuti thi da bida afaba ख्वाइदगी अफबा करी दौरकदगे हाबसे सिदा तौबियो हाबगी वाखलोन से इनदी थमजगे याम फजे आई हुजिगी दुनि आइना साइजगी तो लेट द बेस्ट पर्सन विन आइगी ओइनदी माना तौदोरे से खंगेबा हाइ तौदोरे हाबदी माना थबक लैबाकी तौनिंगे से फरे अदु अतोपा मयाम आइना पुंजरुदबनिना आइ खंगजरंदबसु याय अदु मयाम सु मा अतोपा सिंगसु माइ वाखलोन मयाम लेजरमगनी अदु आइनदी अमग यामुगा पुलुबनिना माइ वाखलोन दो आइना याम थागचबा लैबाकी खल्ली हाबदो खंगजबा हाइतारे थागचरी माखा अरोय बोइना खोइ टॉम टीवी से मणिपुर की फर्स्ट प्राइवेट सैटेलाइट चैनल ने टाटा स्काई दा 1973 42 कंट्री येंबा फंगबिरिबा आदा खोइ इंडिया की मपानदसु लेबिरिबा मैतै खोइ इरमदम नुशिरबा मयाम मा लेबिरि मखोइनसु हुजिस उबिदोइनी मेस का समाइना वरि सानजबसे आदि मखोइ सिंसिदा महेश की साइट की करी हाइबिनिंग बा लेरगदि कसं थंबि आइना हाइजगदब दिस लाइक आई nga sai haijai ba entrepreneur hai pot se sidagi dum la adabane aduna sidagi aina laina yam tajai tata hojik tasengna hai koi manipur da tasengna ke uba phangan be am laina hai tare mapal lamda tata sky hek lawraga 1973 sida tawraga koi manipur da mayam koi ai chennai da laijarapa matamda manipuri news ta base koi ISTV ke koi phangde mapan dadi aduna phangdabnina koi mapan da phangdabanina koi upai leite hai tare mapan dadi adu yam aduna hojiki tom TV sina tasena mapan da phangal ise yam tinna phai sidai chakhot pa mayam so matau tamaga atoba mayam so chakhot matau tamu original adu adi ai nai jai to puna chakhot minaga dabne this not a part of competition sidi ai matawre masu tawrani adu taradi channel yam sale edana ai masi tawgrabina amasu tawrapa yai aduna this is the like competition natti hai tare yam chungo phamni yam nungai je khoi matam akakna matam oijabana akhoi message khamjani ba hangjani ba wafam kaya amasu sithar le hore adu matungda mu khoi unajabe gi tanja do longzaraga khoi viewers sing da kodol tamjage viewers sing jina su pungje 10 banina khasang pembi badi watpi adu khoi matungda pungje kitang sangdokna bo hona jaraga viewers ke pen na ba su khoi tamna tum tawjarake punamana akhoi aten ba matam khara se khoi khudon tamjaba sida apen boy view habase thamjage aru bena khoi lamjing ba group ke vertical unit amo ojeri chingjak.com की प्रोडक्ट तगी टॉम टीवी ना स्मॉल गिफ्ट हैम्पर में खंतो थैंक यू सो मच थागचरी ngasi oinadi message aya balawraga miss ko nabe tanja ji miku basida loijage viewers ngasi oinadi kudol tamjabi gi miku basi loijage hayeng amu anobo case puduna laksage numit tu phawbadi pufam du phawbadi khoi punna amu ngaiminasi amko suhana kaina na boya thang loksari thank you so much